आकाशवाणी इम्फाल Rk.Gorani na pau pajari. Sahi khudingi pangthok pagung asi malemgi radio numit pangthokli UNESCO na English ni taramathogi November 3 da phamgi ba kontra tarok choba mi phamda February 3 da malemgi radio numit hena pangthok na warep lawkhibani. Kumsi sahi ki hiram na radio and artificial intelligence AI is a tool not a voice haibasini. Numit ashida Uparashtrapati C.P. Radhakrishnan Pradhan Mantri Narendra Modi yauna lusingba kayan miyamda yape paujel pirakli. Uparashtrapati C.P. Radhakrishnan na maki paujel da hai radio na miyam I pau khangan bagi mathakta miyam amagi marakta samna hali. Pradhan Mantri Narendra Modi na radio na mina lakpada miyamda yape paujel piradon hai radio hai basi khongang dagi horaga nil khonglaba sarda lairiba miyam phawbada thajaba khonjel ama oiri. Paujel amada Kendra Information and Broadcasting Rajya Mantri Dr. L. Murugan hai misam mayam da marik chuma pau phangana botna bada radio na asubo thodang lawduna lakli. Akashbani Imphal su malam radio ni thorom pangthokli thorom da wangang bada Akashbani Imphal Direct Engineering nongmai them Nanda Kumar na hai. UNESCO is ethical use of AI and in order to improve the standard of Prajagi, Natramiwagi, Kanaba, Natraga transparently used Tautargadi, AI is tool and Sinabi have in UNESCO Harezi. Aduna, Akaspani Imphal AI Sidana, Tungan remote monitoring system Amakoi Akaspanina, Zabalay, Sisnatopa state, Mayam, the Su, Masi, implement Tonava, the request lady, at Mind Tungan Bakoi software, have it 24/7 streaming software, Mayam. Akaspani na sabas issue tongan ba states including Chennai and all northeastern states they implement taunaba dumba pandam lay within 2 months da. Mukhyamantri ki office secretary tangasi higher education vibhag ke officials amadi ALS coaching center ke miyut singa Mukhyamantri Shri Jumnam Khemsan ga unakre unaba duda Mukhyamantri na Rajya asta quality education puraktona na singbu apaba tungi yumi amam ohena ba wapam phongdokhi. Ukhrul Jilla, Kangpokpi Jilla ki Lungtin subdivision amasung Kamjong Jilla ki Phongyar subdivision da thas ki taradi thamlakhiba internet service ki athingba khudakti lakthokre. Manipur Sarkar Home Vibhag ki Joint Secretary Dr. Khangembam Bito singna thokpa cherol aman hai mafam sing asida sandi raksa ki phibam phagalakpadagi athingba si lakthokpani. Sangsad ke sabha animak ahanba tangka ki budget mifam ngasi loisinkhre mamang thagi kunipan ahanba tangka ki mifam Rashtrapati Draupadi Murmu gi basing loinana hogdokhibani. Lok Sabha da tongan mantri singna makhoi gi mantralayga ga mari leinaba che changsing puthokna bhona ringaida sabha da birodi sadasya singna charangna ba thokpadagi mifam yeithokhibani. Anisuba tangka ki budget mifam mathang thagi mapandagi hogani aduga April 2 phawba chathagani. Pradhanmantri Narendra Modi ngasi New Delhi da Seva Tirtha Building Complex sangakre Shri Modi ne haki mamangda Seva Tirtha masung Kartabya Bhavan 1 amasung 2 sangakhibani. Pradhanmantri ngasi ni madawaram pung 3 da Seva Tirtha da pangthokpa miyamgi meeting amada wa ngangani. Pradhanmantri gi office Seva Tirtha sangaba sina leibak asigi lengak sasang thabak anoba puari gi pandup ama hangdoklagani. Pradhanmantri Narendra Modi gi manatamga sunarba building ama saduna lengak sasan tawba amasung miyam hen afaba mari thamnabagi mangjarakpa manglana adu mangphaungnaragani. Pradhanmantri Narendra Modi heng Assam da lakadori maki khongchat asida tongan machako thorangi project kaya sangagani. Pradhanmantri na awang lopok lamdam gi oina ahanba Dribugar Moran National Highway da saba emergency landing strip ta mahana tonglakpa aeroplane adu taagani. Tharomadu da Indian Air Force ke fighter jet kana saru yaduna fly pass pangthokani. Pradhanmantri na Guwahati amasung North Guwahati ani phaunaba Brahmaputra train mathakta saba Kumar Bhaskar Barman thongsu sangagani. Tungda Guwahati gi Indian Institute of Management ki temporary campus electric bus amasu Rajya Sarkar da khusinagani. Guwahati da pangthokpa Bharatiya Janata Party ki thongmising mifam amadasu Shri Modi wa ngangani. Bangladesh ke taram desu ba mikhal da Bangladesh Nationalist Party BNP amasung dolas ke chungsinari ba kangbuna sauna mai pakle sit chani ge maputra mapan gi manung da chungsinne ba kangbu asina hauji phawde sit chani bi nipan phangduna mangjil thari. Bangladesh ki mikhal da BNP na sauna mai palakpada Pradhanmantri Narendra Modi na dolas ke losing ba Tariq Rahman bu thagat pa phongdokre pawlu jare.